ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯇꯥꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯥꯏꯅ 이라는데 예삐르누 까나수 아이기 람비시다 짤라기도 뚜민나 힝리 하이바다 나이르바 학상시 짤라스는 본시기 람비시다 ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯅꯪꯕꯨ ꯄꯥꯝꯖꯔꯨꯕꯅ ꯃꯁꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯒꯦ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛ ꯀꯥꯎꯔꯦ ꯊꯃꯣꯏꯗ ꯅꯧꯅ ꯃꯩꯆꯥꯛ ꯄꯤꯔꯤ ꯃꯤꯠꯀꯨꯞ ꯈꯔꯁꯤꯅ ꯑꯍꯦꯟꯕꯁꯨ ꯄꯥꯝꯗꯔꯦ ꯑꯋꯥꯠꯄꯁꯨ ꯂꯩꯇꯔꯦ ꯈꯟꯅ